Khutlai Leisillaktabadagi Russia na Ukraine da Ariba nuclear cruise missile Sijinnari Ningtham tha mapung pha na yawruktringay mangoina na Russia na hawkiba chayol khara asida Ukraine gi power grid ta tamna na target tawduna asanba missile sijinnaduna strike chathakibaga loinana lan gi saitheng chawna mayoknariba laibak asigi energy system apumba gi chada yankhai mangta khre tawigumba sung thangja numita Britain na Vladimir Putin gi forcing na hawjik Ariba nuclear cruise missile dagi nuclear warhead lauthoglaga conventional Khutlai haplaga natraga munition yauna Ukraine da kapa horamba yai haibagi ingit ama pikhre thawong asiga mari lainana Russia gi pandam karino haibase chapchana khangba ngamdrabasu masina Russia gi asanba missile ge stock ta lairiba Khutlai hantharakle haibase utli haina British military intelligence ke statement amana haire athuba matamda Moscow gi pandam phanglagani haina Putin na Ukraine gi landa mathwai thakraba Russia gi lanmi gi imung da thajaba pikiba matung mathangi numita statement ase lakpane agency na Putin gi warol paladun hai aikhoi gi pandam phangnaba aikhoi na makha tana lanjang changsin khigane athuba matamda aikhoi gi pandam soidana phangba ngamlaga ne aikhoi gi thongna lairaba lanmi na laiwa ki pandam phangnaba lanthengnaba mathwai thakiba sida isamak yaungna laiwa asigi luchingba pumnamakna imung manung gi awabada saruk yare atai Europe ki laibak singi oinade power supply paksan na lepkhibana maram oiduna wana khangliba Ukraine gi imung million taruk henbabu mateng pangnaba makhoi na ngamba langna bohonarakle Russia na lisang sinna air strike satharakbana maram oiduna ningtham tha changlaklaba matamasida Ukraine gi energy infrastructure da sauna saitheng nangle lana sigi ahan ba ningtham tha Ukraine Russia na paisin khibal lamsing amuk handokpa ngamna ba makata na counter offensive campaign sathagi gadra natraga Russia gi commander na kip ki khongjang thengba ngamgadra haibagi changyang mayok na halaga ne irai numita UN humanitarian office ke spokesman na phongdokhibada Ukraine electricity ising supply amasung maisa yaudana sathiraba ningtham tha gi ayingba mayok na gadawre Russia gi mayokta Europe countries amato oina lepna ba Zelensky na hijackre Ukraine gi President Volodymyr Zelensky na mahaki mapang oiriba European countries gi members amato oina punsinduna Russia na satharagli ba lana sigi mayokta lepmina na ba ngarang hijackre lana sina maram oiduna thawgi mamal ka hena wangkhalaki ba se chapchaba mamal amada leptuna thamna ba sumahak na phongdokhre chahi asigi oiba makoi gi mission number 1 ase makoi masel tokhai ta daba European laibak singi manungda maranai oiba wakhalda thabak tawdaba amade makoi punna thabak tawminabagi wakhalon laiba sini haina Zelensky na Lithuania da pangthokpa conference amada live video thaduna phongdokhre Europe laibak na pangthokliba thabak sing ase Europe laibak singi masana masabu mateng pangjabane makoi na tawriba thabak sing ase Ukraine khaki mateng pangba natte amade Russia gi mayokta lepasu natte tasengna makti Europe gi laibak sing na tawriba thabak ase Europe masama romdom lepsanaba amade Russia na topa lamsingda mikaduna lamlausin bagi mayokta lepa khaktani haina Zelensky na makata na phongdorokle haujiksu Ukraine gi miyamsing ningtham thage inglaba matamasida maisa phangdana natraga electric yaudana leire pumna magasi Russia na Ukraine gi power grid da akanba strike sathagibana ohelakibane maramaduna kipta leiriba miyamsingda makata na Russia na tawrakpa attack dagi section na lainaba ising likna sijinnaba amade arumba firol khomjinaba akanba wafam phongdokhre Russia na phongdorokpa thawgi mamal ase mahaki landa soksin khiba phiba madu mengkhatnaba mawongda mamal wangna thadorokpadagi European Union gi laingak manungda haukiba sagolsel numitagi mot manadaba khara thorokpa haukhre matang asida Zelensky na European Union gi lusingba singda thawgi mamal ase berel amada $1 da lepnanaba warep lobi yuhaina mahaki oiba wafam thangalakre Zelensky na makata na phongdorokhibada thawgi mamal hanthan bai basi yamna tangai fadaba maru oiba wafam ama oiribane haujik phawbada thawgi berel amada $10 humbudra phawba piri haina tai wafam asimak Russia da hena concession pibagi mawongni haina mahakna phongdorokle adumoina mahaki mapang oiriba Baltic amade Polish laibak na pukhalakpa proposal asi yamna maram chai makoina thaw berel amada $10 gi changda lepkadabani haina puthorokli base khwaidagi fava wakhaloni haina mahakna phongdorokhe aroibada tabi di bapumnamakpu thagachare